Jiribam amadi Farjolda based tauba Mar village volunteers na Central Force yauna Police IRB amadi Maitai Kunja Singh Jiribam town thadokuna chatkadabani haina ngarang warning taukraba matong Jiribam ge Borobekra police station danga si akan mamongda landarakre security force na khut hanbadage akan mamongda khut thoknabada Kuki-Hmar militant ani sokle bom amadi nongmai season aduna landarakpagi thabak ase ngase yuk anganba pung manga makhairom tabada chatharakibane police tagi fangba pauda khutlai matik chana paiba Kuki-Hmar militant sing aduna Borobekra police station ge manung chanba Dola Khan dage changlaklaga Jakuradhor part 2 dage bom amadi nongmai kapsilakpane Kuki-Hmar militant sing aduna Borobekra police station tamna bom tara romsu kapsilakhi adubo bom sing adu police station asi yaudana pokhaikhi khanghaudana chatharakpa attack aduda Borobekra police station da lairiba CRPF personnel singi prefabricated house ta thamba freezer ama yauna potlam khara nongmai maruna panbadage amang ata thokhi masidana tana Kuki militant singna mayum makai mai thadokibadage Borobekra police station du changjafam lauduna lairiba miyam gi potlam kharasu akai atoi thokhi adubu security force ki maikaida soka panthokpagi pau leikhide haire amaromda militant sing aduna Jakuradhor da laiba Patanjali ge thao madi chamana sungfam amadga maitai gi yum amaga bom langsinduna thugairam khe madugi mathakta haukiba tha kharagi mamangda Kuki militant singna hana mai thakibadage mapung fana chakhaudraba haisnam premchan kauba mioi amage yumsu mai thadoklamki haire CRPF Manipur police commando yauna security force singna mafam aduda changsilubada akanba mongda khut thoknakhi amade Kuki-Hmar militant ani adu fibam luna sokhibane soklaba militant ani adu thelagari amada haptuna puthokiba una hauki haire loinana mafam aduda ayuk pung tare taramdai fauba akanba mongda khut thoknaraba matung mafam adudagi Kuki-Hmar militant sing adu chenkhi ahenba force changsilakraba matung makha tana khut thoknabagi pau haujik faubagi oina leitri